Image TV yengbir singbu tam kumanar taram noksari loinana ngasigi maroiba pau pijari. Sam we trying to suwa Manipur Police Rising Day thorum pangtokre best police station amadi best police officer mana yantokre. Sarkar ke oiba cancer line phamama linkhan naba proposal thakre haina Health Minister Dr. Sapam Ranjana phongdokre. Aikoi ki tunglapsak kalasi haiba thimda mairoi singya punwa mifam ama pangthokre. Loinana News Click ki founder sing phakibi maram piraknaba Supreme Court Delhi Police ta khanghankre. Hauzik mapungaba paw lowidasi. Manipur Police Rising Day numit ki khudol ama oina Minister na nupi police singi mapangal hengat naba hana leramba nupi police ki battalion adudagi hendoktuna nupi police tagi oiba battalion amasu athuba matamda haplagani amadi police personnel singi ration money da lupa sanga hengalagani haina lauthokre loinana tampaki mafam singda senkhai tawbagi thabak chathariba asing khudakta lepiu counter operation chatrakpada nuaitaba thodok thokani haina Minister and Birena phongdokre. Manipur Police na saponglakiba sahi samoi contrain to subagi Manipur Police Rising Day thorum ngasai Imphal gi first MR padded ground Minister Cabinet Minister Singh, MLA Singh Amadi, Manipur Police ki makok thongba Official Singh, Chief Secretary Singh Amadi, Additional CS Singh Yauna, Pangtok Kiba, Thorum Aduda, Minister na Wahamasi, Pondo Kibani, Bahang Makatan High State Service ta Sangladi Electric Line Natraga Community the based over Wakalon, Lotok Tuna, One Manipur, One India Highway Wakalon the service Togadabani, Police na Matau Ningtina. Taruk traba matamda load thugai ba pamba singna maning tamna pap police ki mahut sillaga load thugai na ba thabak torbadi police ki duty kana amatna munbanga moy load thugai ningba singbu thabak tawbangam Lord Tugai number sings to Tabak Tawangam Lloyd talk live Irang Asina Maram Oirega sing a maditamda miamna Laki Bakulai sing Numitramani Manunda Pikal Naba Kangan Kiba Adugi Matung ina Mio Kara voluntary oina Kulai Pikal Lay Numitramani Hokravanina Hosik sing a maditampaki Mapam Kiada Parks and Operation Satari Miam Hosik voluntary oina Kulai Pikal Labadi Mio sing Adugi Matakta case Natragab FIR Mata local loy. Irang asigi kudong sawa lorga tampaki mapam kayada senkhai tungpai tawagi tabak ama satrakliba asi kudakta lepiu asiguma tabak sing asi counter torpa matamda nuai tabak thodok kaya tholok payai hauzik Manipur gi oirma phim asi central government na matam supada monitor tawduna leiri highway singda gari thoriba driver singda nomai kapsin bagi thong sing su kudakta lepiu haiki like very listener kaya may yawe concern mo ibas singa like tagi di ba illegally by di ba hindi na suwe amuka na atin to giri yana na di madu di kulay siya do amado kasama taro ka na may sarkar yung na ba may police yung na ba sinabirak na ba to view so ado gumas sinarap pa pala directly sinarap pa singa pa makalaman ki case FIR singa pa na to roy hay na mukahan na atin tokiri drivers in the karita no kappa drivers in the torture tokba forsa highway 37 na kaida tawde mayamsi lepio paisa highway lepio akoi khal manunda paisa highway ki habit kama lai basi basi kai state commando singna madugi counter measures lokal pakanda warning na batuk tol ko yai kai state commando singa madugi akan me instruction figure single Pada the harassment of businessmen, the harassment of all Karkana, Linkatero, Manipugi, development the La Iba Manipugi, Tauba Mayam, company La Imiamati and Dumuse, Uda Dulepio, Madu, State Commando, State Police, after Torcomas and the Maduki, no item of Pokoni. Thoramatuda Manipur Police Ebar Ayat bigi tongan ba contingent tara humdoina mass pasta saruk yaki sahi sigoina Manipur Police DGP na piba running trophy for best battalion best police station amadi best police officer gi award lanthoki battalion gi oina first MR na ahan ba 8 MR na ani suba 6th MR battalion na
ani suba amadi 5th MR battalion ahum suba battalion mana phangki Lamphel police station na base police station Khongjom police station na second base police station amadi city police station na third base police station gi mana phangki akhanaba best police officer award 2023 na Lilong PS ki SI Dr. Asem Satyavati Devi na phangki thoromgi saruk ama oina DGP gi makhada star sports ki mingchat purakraba kaya amadi Manipur police na tawkiba thabak singi matang da iba souvenir amasu phongki loinana handak ki conflict asida laikhidraba state police personnel nipan yauna security force trama thoigi mafamda ikai khumnaba otki amadi Manipur police sports department gi oina lairiba sanaroi singna performance ke aso otki Hauzik thokliba wathok asi police khaktar loisinba ngamloi lamdam asida leiba miyam amadi CSO singsu asoba thodang lei maikai anigi wari sanaduna loisinbana amata ngairaba lambi ni haina Director General Police Rajiv Singhna phongdorokli ngasi bawparada leiba Manipur Police Headquarters da pangthokpa paw infam amada mahang hai lamdam asida santi raksa mapung phana thamnaba pung kunmari chupna lamdam asigi police da thamoi sengna thabak tawri makhata na su tawkigani security force singna lamdam asida mahusagi punsida amuk hanjinnawa honariba asida miyam amadi CSO singna su mateng pangbiu kanagumba kharna irang thohannaba honariba kaya dagi miyam na section na leiba mathau tai amadi adugumba thabak singda miyam na pungning thawat pigano haina phongdokhi mangna makhata dano hai lamdam asigi Myanmar ga tainaba mafam singda mitop chathok chaksin tawriba sing asi yengsinnawa outpost kuntraga marigi sanction tawrei loinana atopa kharasu sengwatnaba sanction tawrakhre Manipur police ta nupi gi masing yamna nemliba se hengat hannaba lengakta haijakhibaga loinana masina mapalamdagi awatpa security gi mateng loriba se kohonba ngamlagani loinana investigation gi lamdasu Manipur police ki officers sing hojik training kanna tawri masina atopa agencies singda investigation gi damak sinariba ase hantharagani Makhatana mahang hai hojik lamdam asida drug ki samasya si sang wangkhalakli masi Manipur data natana notice state singda achoba issue ama oiri masida central government su akan bamiyeng sangli loidana maru oina Manipur police na su hiram asida akan bamiyeng sangduna ahing nungthil naidana thabak lokhatli hojik oirwa phim masida mahupsagi punsida hanjilaknaba center na ahenba force kaya ama mateng pangbirakpa asi thagatli Manipur police su angamba thakta tawba yawa thabak sing pangthoknabasu honari haiki people and force, but yes, we will also be firm with criminals and anti-social harm restraint, whoever will try to disturb the peace. So that is all I want to say. And again, I wish all the citizens of Manipur and our beautiful state Manipur on the 132nd Police Raising Day, so that we all can work together, come together to make a better and a more peaceful and a very prosperous Manipur, in which Manipur police will also play a large contribution. That is all. Thank you. Sarkar ki oiba cancer laina gi layengpham ama linkhatnaba proposal thakre lamdam asida masina miyamda choba kanaba ama piba ngamlagani haibagi thajeba lai haina Health Minister Dr. Sapam Rajana phongdokre Karkinos Manipur Cancer Care Institute and Research Center na sinduna close the care gave tribe 365 haiba timda Jennings complex da leiba institute asida pangthokiba World Breast Cancer Awareness Day gi thoramda athoibe mithunglen oina saruk yarduna mang hai mipum khuding mangna haksang phana ana yek yauduna thamnaba honaba tangai phade nupi oibi singda yamna naganba leina ama oiba breast cancer asi 2030 fawgi manungda nupi nipan leibada nupi ama breast cancer na naba yana leiri haina akhang haisingna phongdok narakliba asida aikhoi maru oina nupi oibisingna yamna section bagi matam oire nupi oibisingna masada apomba ma leire haina thamjandana Dr. Tanabiu loinana praja miyamda awareness piba haibsisu yamna maru oi Minister gi miyeng makhada sathariba health for all gi saruk ama oina yumthong khuding sangduna breast cancer naba mioising ngalingai matamda khangdoktuna layeng chathaba hokre anaba haibasi mipum khudingda
laibana atopa state singda Manipur dagi layeng kaya satliba se hospital asina khardang oiribasu Manipur da laiba praja miyam da khudong saba piragani haina phongdokki early detection in the same cell also kind of and we are still going on mayam the khambi lo ngasa habi yudo lupi nipan le bagi manungda ama 2030 bagi manungda breast cancer managani habi duga khwaidigi common noiba lupi the cancer khwaidigi common noiba je breast cancer it's alarming mini pan the lupi nipan ama cancer lakani ga habi it's a prediction the study the about ngakta le sigisi yamna kiningai ni close the care gap. Thoramatida Karkinos Health Care Private Limited ke founder and CEO Dr. R. Venkataraman, Water at India ki political and technical support ki director Bishwanath Sinha, Karkinos Manipur Unit ki director CEO Dr. Professor G.S. Warangthem Amadi, Karkinos Manipur Unit ki senior consultant Dr. Professor Y. Indiborna Thoromapu Amadi Akanaba Mitungling Sing Oina Saruk Yakibaga Luinana cancer patients sing the Achamba Kudol Piduna Makoibo Puning Tawatki More the Santi Raksa Nagnavidam Glade by State Force Singa Lord Tugaiva Singi Matakta Tabak Satanaba Power P the Banamaram Oirga Moredagi Tolgani Haribasi in Mahuta Lord Tugainaba Honoriba Mui Singi Matakta Tabak Lokatuna Law and Order Nagna Honor Buhaina Coordinating Committee on Manipur Integrity Kokomigi Coordinator Jitendra Ningom Fondo Cray Nasi Lampenda Leva Kokomigi Officer Pangtopa Pawipam Amada Mahang High More the Ladiba State Force Singa ordered P the Bana Lord Tugaiba Mui Singi Matakta Cutting Tabak Amata Towa Namdrabanina Mafamasi Tadok Lagani Haina Pau Zeda Pondrok Liba Asina Lenga Si Laitabra Haibagi Wahang Amalak Lay Singdana Law Amadi Tamdana Law Ama Sanari Bagi Mami Amatari Basi Lenga Nakupna Yangshin Pam Toi Hosik Moregi State Force Singna Tolo Lagani Haiba Sigi Mahota Sabzaba Law and Order Ngak Bagi Tabak Adu Tawil Masida Matak Tongbagi Order Ngak the Haibagi Wapam Lak Nabadi Adugumba Angam Basingi Matakta Manipur Miamnam Masak Tokba Masak Takpo Galoinana Makogi Matakta Parat Tambibagi Matam Oire Pikraba Manipur Sida State Force Singna Ishagi Iramdam Asida Sang Bangamdana Tonganba country Amaga Land Tengnaba Gumna Tauriba Se Lengak Amal Laibagi Kutamla Impal area Singda Satra Singna Peace Rally Amat Satnaba Honor Pada Tear Gas Bomb Singba Kaya Kaptuna Tad Kaibagum Lengak Asina Lord Tugaina Honoriba Mui Singdasu Action Lauduna Atubada Handagumna Santi Hanjin Halu Haike Kanu Angam Singi that Matak Tongi Karumba or the Nakti Gani Tokutaki Angam Mochiku Kanaka Manipurmian the Paratam Vitan Yori Senior Labor films the low end order day Nai have to come in the Bukta Labi Chaman Loma especially in Moreda Ojeko Labor Siche Manipulegano Masigi Mayam City Menchu Burakanda Sumo Wafum Amata 100 and the post at Tokudabani Aduga Morigi Zagasi am the special economic zone Moina Modu Doctor Masi Haiba they should Tonga Fruity Labor Mam Sita Yam Santi Lena Indomna Abdu Legan of Horabada Atu Modum Honagadam Nehemsi Lenaki Mokunda Kokogi Makeri project. Taski Tratugi Hodan Numit Marini Subna Pangtulakba Festival of Native Art Nasi Pena Pamsak Amadi Molang Sai Kudol Tambagi Thronga Lena Losin Cree Harba Thomasai Manipur State Sumang Lila Council Amadi Theatre Mira Impal Anina Puna Kusam Natuna Iwam Sumang Lila Sanglen the Pangtok Liba Kungamapan Suba Molang Parbrada Yumpam Oiba Tamagi Training Manungsana Satarak Bani Ngasi Losin Magi Thromda Zen Manipur Dance Academy Impali Director P. Bilasna Tobe Mitung Amadi Theatre Director L. Brazamona Thoromapu Oina Saruk Yaki Thoronga Mari Lainana P. Bilasna Haikibada Hausiki Horak Liba Mirol Asida Modern Art Form Singi Platform Kayada Uba Pangli Adubu Adiba Matamgi Art Form Sing Asi Urak Tabana Tamna Mangsilakli Mehorol Dagi Legliba Art Form Sing Asi Yokatnaba Honabada Laibak Miamna Achobu Todang Lominasi Aikoi culture Aikoina Nakadabani Hawalakliba
mahiroi amadi artist sing da cultural art form sing asi khara hena pak sanna khangnabagi damak syllabus curriculum da hapagi tangai fadabal leidi haiki hana lejaramba traditional art form sing asi hakthengna uhanduna yenghan biba amadi khangan bibagi damak asigumba narrative festival asibu sinlang singbu thagatpa phondok dei haiki Facebook ta YouTube ta loina ubo phangi aduga ariba ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯆꯠꯊꯔꯤꯕ ꯈꯣꯡꯖꯣꯝ ꯄꯔꯕꯒꯨꯝꯕ ꯃꯣꯏꯔꯥꯡ ꯄꯔꯕꯒꯨꯝꯕ ꯄꯦꯅꯥ ꯐꯝꯁꯛ ꯄꯦꯅꯥ ꯂꯦꯞꯁꯛ ꯀꯨꯝꯕ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯌꯥꯝ ꯋꯥꯔꯤ ꯍꯥꯏꯕ ꯊꯤꯕꯒꯨꯝꯕ ꯑꯗꯒꯤ ꯋꯥꯔꯤ ꯂꯤꯕꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯎꯕꯒꯤ ꯇꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯏꯅ ꯇꯧꯔꯛꯇꯕꯅꯤꯅ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟꯗꯅ ꯇꯧꯕꯤꯔꯤꯕꯁꯦ Sahi asigi me ahumdagi hawraga singi kuki singna taba mafam singda sangkhiba mahiroi yauna maitai macha sing kuki singna phaduna hatpagi thodok kaya thokrabasu maitai singnadi drug konana pharakpa kuki naha ama karigumba asoi angam amata yahondana police ta legal action lokhatnaba sinakre thodok asigi matang da phangba pauda ngarang thil Imphal West amadi Kangpokpi district ki lonaba mafam amadagi kanun ki irang asigi akiba mata leitana drug yolhonabagi damak tampak lamda kumlakhiba Kangpokpi district ki Scotland dagi jangkholan khongsai sahi kunthra mari apokpa thangkhai khongsai asi maitai khulngakpa singna sopcase ani de porakpa heroin powder ga konana phaki pharaba jangkholal khongsai bu khulngakpa sing aduna asok abad amata yahondana Kaksing district ki hianglam wawai lamkhai phawba poraktuna mafam maduda leiba maira paibi singda sinarke tungda maira paibi sing aduna amuk Kaksing district police ki additional SP operation S Binoy amadi additional SP law and order Romendro anina lusingba police team kauraga matungda pharaklaba drug sing aduga konana kuki naha adu sinake maira paibi singna sinaklaba jangkholal khongsai gi mathakta hialam police station na drug mari leinaba case ama lakhot khre amromda police ta jangkholal khongsai sinaba aduga mari leinana maira paibi singi maikai dagi paumi singna phongdro khibada me ahum dagi hauriba lana sei maitai singna haukiba lana te maitai na lamdam masida khunda minariba phurup sing ase amatoina nungsi chanana leimina si haibani kuki singnadi makhoi gi area da sangkhiba maitai amatang si phawba hingna thadroktrei adubu maitai singnadi drug konana pharaba me si phawba matuna soktana police ta sinabiri adubu maitai singna adubu kuki singna losinduda thamliba maitai singi haksang singding asi phawba maitai singda sinadri maramasina lengak amadi kuki singna maitai mahiroi ani yauna mangkhiba asi haksang sing miyamda sinagadabani haiba wafam sing phongdorukli government ki side da koi sinajagani maramaduna government ki side da akoi da thajaba ma pibiu madudi akoi gi hokji akoi mafam marang khangdana sire haibasu khangdabi aduga da hingi haibasu khangdaba akoi gi isa ani ase masi gi langla langjin khangtang de akoi da phangan biyo masi phangan laba matung da ne akoi makoi bune akoi mafam sana akoi sinajage akoi na makoi da hat patukba kana ma amata akoi maitai haiba jati sina tongjaroi maramaduna mang kriba isa ani ase masi gi tap chaba masi gi kai langla langjin ma akoi da pibiu haidena akoi sarkar gi mai kai da hanna imai bel singna sarkar gi mai kai da amuka jo hanna akoi haijari machine Mahir singi apun mamifam ama ngasi khuman lampakta Mahiroi lup taruk na sinduna aikhoigi tunglamchat kalasi haiba thimda pangthokre Thoramaduda Professor and Joy Kumar Singh, retired Professor, Department of History, Manipur University, Dr. Thiam Bharat Singh, Associate Professor, Center for Study of Social Exclusion and Inclusive Policy, Manipur University, Dr. Arambam Noni, Associate Professor, Department of Political Science, Dhanapur University, Hijam Roshan, President, Manipuri Students Federation, Leshang Them, Lamyan Bamaitai, President, Democratic Students Alliance of Manipur, Sukham Vidyananda, President, Kalipak Students Association, Ningthaujam Dhanakumar Maitai, President, Students Union of Kalipak Suk, Oinam Nikarso, President Apunba Iraipaki, Mahiroi Sinpanglup, Nam Matangsina, President Member Singh Oiki, Professor Joina Haikibada, Ngasi Manipur Toliba Torok Asinamaram, Oire Hairga, Ngasigi Satra Singna, Tungda Lakata Riba
सिंगदा करंबा फिरेप थौदांग लौगदगे हाइबगी पुनबसी यामना नुंगाई ngasi थोगलिबा थौदोग असि इतिहासना थोहनबा ngaktani अखोई इतिहास फजना खंगमा मथौ ताई हाइना फोंदोके सिंगी प्रेसिडेंट लमयानबा मैटेन फोनोखिबदा ngasi manipur asi tongan tongan ba singnaba kaya leptana thengnaduna lakpa lamdam amani makhatana singnaba kaya lakhini asigumba singnaba sing asibu mayoknaba ngamnaba asigumlaba mifam asi tungi yumbi oigederiba satra singi ta oiba mifam asi pangthokpani amadi resolution kaya su logani haina medada phongdokki ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯜꯂꯁꯤ ꯍꯥꯏꯕꯅ ꯃꯤꯡꯊꯣꯟꯕ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯁꯜꯂꯛꯂꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯅꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒ ꯆꯨꯅꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯆꯨꯅꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯍꯧꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯁꯤꯟꯖ ꯂꯥꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯜꯂꯁꯤ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯕ राहुल गांधी ना मणिपुर से स्टेट अमा ओइद्रे मसी स्टेट अनि थोकना खाइदोकले हाइना फोंदोखिबा वाफम अदुगी मतांगदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना अकनबा मोंगदा यारिंगदबा फोंदोखिबा गलोइनना मदुगी मतांगदा मणिपुर प्रदेश कांग्रेस कमिटी ना थौदांग लौदुना नुमित हुमनिगी मनुंगदा हाइबदि अक्टोबर 10 फावगी मनुंगदा सेंगदोक हनगदबनी हाइना थमखिबा वाफम अदुगा मरी लेना एमपीसीसी की प्रेसिडेंट मीडिया की खुथांगदा वाफम खरा फोंदोखिबा अदु मणिपुर मियामगी सेंटिमेंट मसक खंगदबा अमुकोना हारिबदु ममुत्ताना नैनदबनी अमदि मखोइगी हाई कमांड कन्नब तौबनी मदु अमुकोना करिगुंबा मोंग अमतदा याब ngamlo हाइना अमुकोगी लाइस्रम कृष्ण चंद्र खुमन्ना प्रेस थादरोप सेरलबना हाइरी सेरलसिना मखाताना हाई अमुकोना राहुल गांधी ना ngangiba स्पीच अदुगी अतै मतांगदा नेनबगी मथौ तादे मणिपुर मियामगी इंटरेस्ट सोकपा मतांग अदुखक नैनदुना थबक तौगनी अमुकोगी ओइनदे कनागुंबा ऑर्गेनाइजेशन पॉलिटिकल पार्टी अमना मणिपुर मियामगी इंटरेस्ट सोकपा थबक नत्रगा वा nganglabadi madugi mayokta thebak tawba natraga thengnaba haibasi lengdraba firepni amukona political party sing na hunabagi mawongda wa ngangba pamde specific point da wa ngangnaba pami amukona congress party phai natraga phatte haibiromda emphasis piraga wa ngangkhide specific point amada haibadi rahul gandhi na manipur asi state ama oidre masi state ani थोकना खाइदोकले हाइखिबा अदुगी मायोक्तनी हाइबसी एमपीसीसी की प्रेसिडेंट ना खंगदिबसी करिगिनो राहुल गांधी ना हाइखिबा मणिपुर अनि थोकले हाइबसी मणिपुर थुगाइबा पामसिंगना टोइने टोइने सिनरिबा प्रोपेगेंडा गी वाहिनी मदुगुंबा प्रोपेगेंडा गी वाहि अदुमक राहुल गांधी ना हाइरकबा असिमक मणिपुर थुगाइनबा होनबदा राहुल गांधी ना नाकोइनना मतेंग पांगसिनबगी थवोंगनी अमुकोना थमखिबा वाफम मदु पॉलिटिकल ओइबा थबक नत्रगा वाफम अमा ओइना मियामदो वहलगा मखोइगी लुसिंगबा ओइरबा राहुल गांधी ना ngangiba wafam adu kupsinaba honaba yaroi hairi नंबोल केंद्र की मनुंग सनबा उल्लव ग्राम पंचायत की प्रधान नौरेम सदत मसागी अनाबा अमना मरम ओइरगा ngarang लेखिद्रे महाग मसागी सही यांखई मंगा सुखरे लेखिद्रबा प्रधान सदत की युमदा मणिपुर लेंगा की एजुकेशन लॉ एंड लेजिस्लेटिव अफेयर्स मिनिस्टर थोराजम बसंत कुमार बीजेपी नंबोल मंडल की प्रेसिडेंट सलाम ब्रजमणि जनरल सेक्रेटरी एडमिनिस्ट्रेशन अहोंग सांगबम जितेन जनरल सेक्रेटरी ऑर्गेनाइजेशन सीएच नंदो महिला मोर्चा युवा मोर्चा की थौमी सिंह कयासु लेखिद्रबा प्रधान नौरेम सर की थियामद लेबा युमद लाक्तुना अवाब फोंदोकपगी थोरम अमसु ngasi पांगथोखरे अवाब फोंदोकपगी थोरमदुदा सरुक याखिबा मियोइ सिंगना मिनिट अनि तुमिना लेप्तुना लेखिदबगी थवाइना ताइबंग मपुई मनाक्ता इंग सिग्नल लेयुनबा थौनी जकी मिनिस्टर थौनावजम बसन कुमार अमदी बीजेपी नंबोल मंडल की प्रेसिडेंट सलाम ब्रजमणिना लेखिद्रबा प्रधान सरदना हिंगलिंगैदा प्रधान
ओइद्रिंgai अमदी ओइब्र मतुंगदा खुंगंग लेकाय अमदी केंद्रगी चाखोनब थबक कया सरुक याखिब कया अदुबु सिंथारदुना निक्सिंग मिनखि अमदी इमुंग मनुंगी अवाबदसु सरुक याखे कक्सिंग ब्लॉक कांग्रेस कमिटी की सेक्रेटरी थौपुरंबा स्वरा मखा लेकायदगी एमडी बशीर अहमद दा हौकिबा थासिगी तांग 35 दा मनुंग मतम चादना लेखिदबदा कक्सिंग ब्लॉक कांग्रेस कमिटी ना थमोय सोकना नुवाइतबा फोंदोकपगा लोइदना इमुंग मनुंगी अवाबदसु सरुक याजरी हाइना ब्लॉक कांग्रेस कमिटी कक्सिंग की सेरोलमना फोंदोरकले नेशनल आयुष मिशन मणिपुर डायरेक्टरेट ऑफ आयुष लंफेनपाट यूनाइटेड पीपल्स फ्रंट अमदी सोशल डेवलपमेंट क्लब टाइगर कैम्प गा पुन्नुना ngasi इम्फाल ईस्ट डिस्ट्रिक्ट की टाइगर कैम्प दा नोंग विक ओइबा फ्री आयुष हेल्थ कैम्प अमा पांगथोखरे थरम अदुदा टाइगर कैम्प खुंजा तखेलंबम नबकुमार ना हाई मणिपुर थोरकलिबा इरांग मनुंग असिदा मफम असिगी खुंजा कया अना लायेंगबा दा चथोक चसिन तौनबा होनबदा खुदोंग सादब कया मायोकनरी असिगुम मतम असिदा आयुष मिशन डायरेक्टोरेट आयुष समदे यूपीएफ ना लेमना लायेंग बदा नतना लेमना हिदाक पीबगी कैम्प अमा चथरक बसी नुंगाइबा फावी मसिना खुंजासिंगना अना लायेंगबदा खुदोंग चाबा हाइबदु ओहेल्ले मखाताना खुल्लसिदा कैम्प सिंग पांथोक हनिंगी कैम्प असिदा लायेंगलिबा डॉक्टर सिंग नर्स अमदी फार्मासिस्ट सिंगना लौरिबा थौदांग असि थागतपा फोंदोई हाइखि फ्री हेल्थ कैम्प अदुदा मियोय चाम मफुरोम लायेंबगा लोइना डिपार्टमेंट सिंगी माइकेदगी हिदाक लांथक सिंगसु लेमना पीखि अखोन लाकपदा खुदोंचादब खितंग याम नाफातबसु एक हॉस्पिटल दा लाकपसे ngamdugum tawba adubu amdamsi lingbirakta lekai lakpiraga lekai si akoibada lebinai mayam ama yengwa pungjaba yam thina thaga chaningi haitare जाति मखन अखोई मुस्लिम से लई मेते पांगन अखोई सिनाना ना मो सोया येंगी नेपाली सी येंगी अखोई मेते सी येंगी सिमन सुन लेवल लमने अखोई जे अदम फुम जे तो बिबसे याम नुवाइ जे डॉक्टर ने याम न केयर लोनी बि बाय तारे तिगिन अखोई याम थागा चलिबा थास की ट्राटेट अमदि ट्राइपान की लोनबा हिंगदा सकखंदब सिंगना पीएचसी लैसांग थेम की मेन गेट थुगाइदुना पीएचसी की पोचै कया गैस सिलेंडर अमा बैटरी होम ENT set ama spectacle kon punna lupa lak amarom gi malsang huran ki babu pen da phongdok laduna ngasi hostel sigi staff singna lechang them kaithel da wakat mifam phamkhre staff sing santi oina mathau tohon biu public property miam punna ngak minasi chenab sing atuba matam da phabiu haina thaba plate card sing kaya sina aduna sathaki ba wakat mifam aduga mari leinana PSC asigi MO in charge Dr. MD Abdul Khalik na phonor pada PSC thugai duna pot sei huran khibagi thodo asi staff singna ngarang office karakpa matamda thengrakpani hospital asi matam kuina yanaba ama leibadagi sangba yadana leiruba matung hokhiba 2022 ge august tha dagi amuk hanna hongjinduna miyam gi damak thabak tawba horakhibani talak asida PSC asidagi huran sinthigi thabak tawrakpa asi pende matung na tawbiganu makha tana asigumba thodo asi thoktanaba PSC asi numidangi matamda yengsinbinaba saugidar ama amadi iho hoduna lariba PSC asigi akoiba asi fencing tawbinaba lenga ke puning su singsilakhi sanaroi ama medal lo haibasi makhoibu lusingduna puriba course adugi thodang chauna lei masida sahi mari leraga pangthokpa national games ki handak pangthokadoriba asida sanaroi singa coordination leitaba nauna salakpa course amabu national games sanaba satkadaba sanaroi singi course oina Manipur Olympic Association na khalakpa haibasi usu sanaroi singi oina laibak thibani masi khangna goa da pangthokadoriba kontra tarik suba national games ki damakta Manipur team ki course khanba matamda politics tawbigano haina usu Arjuna awardee M Bemolchin na ngasi Manipur Press Club ta pangthok paw infam amada phongdokhre usu awardee and national and international sanroi kayana saruk yadana pangthok khiba paw infam aduda mahangna makhata na hai amuko usem amadi ipsa lup ahum yauna usu gi stakeholder sanaroi guardian sing amadi district association members sing yauna sem khiba usu association adu thingkibana maram oiraga ngasi phawba association adu chanadana leirakli maram masina national championship kaya lakpa matamda masana asigi train tawba matamda matam sana tawba ngamdana lakli masigi makhat masigi mathakta youth affairs and sports
department national participate tawruba sanroi singi oina seli mating pangnamba adusu pikidaba sahi yamlakle maramasina lamdam masida asigi lairaba sanroi kaya sanaba tokibana Asian Games fawda medal lorok lamba wusu sanroi sing mutkigedra haibagi mipaiba pokle lamdam masigi wusu sanroi singi khallaga wusu association say nabal leitaba wusu association ama ohenbio haiki department ki official sing chu yawan biro adagi MOA gi hawpurun basing maru oi basing chu yawan biro ba matun sida tasina haiga tanju laita na lairiba association sina victim tawraba akhoi sanaroi sing sigi damakta khallaga platform amakak phaminara ba matun sida afaba akhoi sayet na daba adugumna ba association ama ubira u haiba masigi themes dani akhoi na ngasi press conference tawjari basi Thawal sigi manungda lariba Sarangpat Nepra company icham khunau bengi amasung thoksom khun manga asigi apunba club Sangstan amadi mera paibi gi loop singi oiba apunba mifamna kumna khadar matungda warep kya laukre hairiba khun manga asidagi hauji thokliba Kang ki irang asiga mari lainana yumthong khuding dagi amasung lanai mio sing dagi sergi tengbang amadi atai polam sing bibi ratuna awana tarba mio sing relief camp sing atopa mam sing amadi lanai mio amadi loop sing kayada sen amasung atopa polam sing tengbang jaduna lakli mamang thakta su hiram kyada hairiba khun manga asigi lanai mio sing amadi praja sing dagi tengbang piduna lakli maram asina atopa lanai mio sing amadi sangstan loop kanglup amatana hairiba khun manga asina konba mafam singda pu thangba gamloidaba awaba oigadaba tengbang sing nibiganu amadi haibiganu karigumba wafam asiga mari lainana pamdaba thodok sing thoklabadi praja yamna punna thengnaminaba amasung makhalamatagi tengbang pidaba haina yanaki loinana hojik thokliba irang amadi irang asina sohlaba imung kaya amadi awaba taraba ningol singi yenglaga kumsi sahigi ningol sakhuba amadi diwali gi thabak thoram sing khun manga asina konba mafam singda pangthok tawa haina su warep lomina ki hairi news click founder Pravir Purkyastha amadi masigi higher head Amit Chakrabarti bu anti terror law unlawful activities prevention act ki makhada fakhibi maram pirak naba Supreme Court na Delhi police ta hairakre Justice BR Gawal amasung Prashant Kumar Mishra gi bench samana Delhi police ta notice sama pirduna pahum madu October 13 phawi manungda pirak naba khangan kre Purkyastha amasung Chakrabarti gi oina advocate Kapil Sibal amadi Devadatta Kamatna Thagalakpa petition amabu hearing tawduna bench aduna wafam madu khangan khibani hairi Purkyastha amasung Chakrabarti fakhibi mayokta pikhalkiba petition amadi Delhi High Court na laukhidramani High Court pu challenging tawduna Supreme Court ta appeal tawkhibani makhoi anibu phabagi FIR da news portal aduda yamraba senpham ama China dagi lai maduna India gi sovereignty da solakpadagi maram oigani hairi makhata na haikibada lisingani sumna tramapangi Lok Sabha mikhalda electoral process tasu amangata thonaba People's Alliance for Democracy and Secularism ga lonena Purkyastha na saru sinki hairi Israel ga Hamas ga songraiba lan asigi matangda khananaba United Kingdom gi Prime Minister Rishi Sunak ngasi sagol senumita Israel thonglakhrei ngarang United States ki President Biden lakraba matung ngasi Rishi Sunak lakhibani Biden gi khongchatta Israel na Hamas ki terrorism ki thabak thorong sing thengnanaba leptana mateng pai pigini haibagi akan wafam thamlamki amadi Gaza amasung West Bank ta humanitarian assistance oina $1 million chamasu pinanaba lauthokki US President na Gaza da truck kungi mateng polam sing puraknaba Egypt na Gaza crossing hangduk pasu yare hainasu lauthokki amromda Russian Foreign Minister na Gaza Strip ki civilian singi mateng gidamak Egypt tagi ton contract ki polam sing thajin kre haire Gaza Strip ta leiba Al Ahli Arab Hospital da bom thaduna mi chama henbagi punsi lohon khiba tamthiraba thong adubu Israel amasung Hamas na amada maral
थंजिनरिंगै US ना मदो हमास मिलिटेंट ने हाइब वाफम फोंदोखरे मरक असिदा हमास के सीनियर पॉलिटिकल फिगर अमा ओरिबा इस्माइल हनिये की युमदा टारगेट तौदुना गजादा इजराइल ना एयर स्ट्राइक चथखरे थौदो अदुदा मियोय तराग मरी लेखिद्रे हाइरी इस्माइल हनिये दी काटर की दोहादा लेबनी अदुबु हौजिक महा की फैमिली गजादा लेरी हाइरी ब्रिटिश प्राइम मिनिस्टर ऋषि सुनक ना हाइखिबदा UK ना इजराइल की बेंजामिन नेतन याहूबु सपोर्ट तवी गजादा मतेंग पीब संग याहनबा वारेप अदुबसु तराम ओइ हाइबु वाफमसु UK प्राइम मिनिस्टर सुनकना फोंदोखि हौजिक अरोइबदा मरोइ पाउ अमु पिजरी सामगे कुंट्राइन टोय सुबा मणिपुर पुलिस राइजिंग डे थरम पांगथोखरे बेस्ट पुलिस स्टेशन अमदी बेस्ट पुलिस ऑफिसर सिंह मना यंथोखरे सरकार के ओइबा कैंसर लाइन फम अमा लिंखनबा प्रपोजल थाखरे हाइना हेल्थ मिनिस्टर डॉक्टर सापम रंजन फोंदोखरे आइखोई की तुंगलबसत कलसी हाइबा टीमदा माइरो सिंह यापुनबा मिफम पांगथोखरे लोइनना न्यूज़ क्लिक के फाउंडर सिंह फाखिबगी मरम पिरकनबा सुप्रीम कोर्ट ना दिल्ली पुलिस ता खंगहनखरे नसीगिदे इमेज पाउदम संदोक जबा मतंग असे लोइजरे म्यामबु अमुक हन्ना खुरुमजरी।